mayam po hanamaktada ikuno kurumjari amadi taram noksari Piki channel pathamina si khamina si channel asina ngasisu anobo topic ama mayam da kudol tabjage ngasi ki topic asi mapung oina tangkak naina saduk sakhiba maitegi luhungbagi thorom sing haibagi matangda ahanba tangkak tagina mari suba tangkak fawba mayam da tongan ba luhungbagi mari ninaba topic kaya ama mayam da lanthok sakre maduda yahudaba lemhobu saruk haibadi kangsubi lanaba amadi luhongmada nupi thinba haibisigi matangda nupi thinba matamda sangdraba yadraba amadi kangsubi lanabada kari karamna kangsubi lanagani haibina singdo ngasi ki tangka asida kudol tamjage anunadi ahanba tangkak tagina mari suba tangkak fawba loitrabanina ngasi ki manga suba tangkak ase miyamda kudol tamjarage ningthing janingba amana channel asina tangkak naina sandoksariba maitai luhongbagi thorom sing ase nongmagi leptuna adumak thagasakena khanjabane adubo handak ase hachang ngamdaba khara leikimna maram oraka handaki sayol simadi mapung phana thagasabung ngamjadre maram aduna ngasi khara ngamlingai timing sida atenba mati ama recording lawjaraga miyamda adumak khudol tamjabani taruk suba tangkak amade tare suba tangkak nasingba khara su leiri hariba singse koi loinamak khangminaba yabagi tanja dominasi khudol tamjage ngasigi manga suba tangkak maitegi luhongbagi thorom sing khudol tamjage miyeng taminasi Pori mayam ngasigi tangkak sida habidi maitei luhongbagi thorom sing haibisigi ngasigi manga suba tangkak se masi ahan basidi koi kangsubi lanabagi matang si hana paikasage mamang thakta koina thamjakibado mapungoina ngamu usin thabagi matang pauda adumak yawsagre haitare adu ngasigi kangsubi lanabase masiso koi khangmina batang ai padabam oibna maram oraga thamjage aduna koi kangsubi lanaba haibase leihupu loiraba luhongbagi leihupu loiraba matamda nupa nupi ani do koina amato ore haibagi khangnabagi mawongda makoi anigi inapi pijin ado kisin nadoine ha aduga makoi anina nupina mang tharaga punna changmina khraga nupigi mayumge laini thau sanamai ima leimeren sidabi amadi unga lairuda kurumdoini yai pathogjan niminagani aduga nipa mama amasung nupigi mama animakna mamau amasung mayada heruk landoine adugi matung tarakpada nupina nipada atum ahau kangsubi langani loinana nipana amuk nupida langani asumna nungsinana chaminabagi matang ama lei hijik kisinabado thoklaga nipado imungdagi thokraga nupigi mabung mapasing sankritangi habidi sonapungi mayaida natragana laigi mikai sonariba mafam hariba mafamduda nupidugi mabung mapasing mari mata khra leramgani hariba singduda kurumlaga mahakki maruk mapang khongoisinga mayumda hankidoine masigi thong ase kumbiromdadi aina tajaba matamda dum direct khada thenajaba matamda kumbiromdadi luhongbu loraga imungda changbasi changnade hai aduga kwa lanaba kangsubi lanaba punamakse sonapungi manakta loina pangthok nabagi chanabi madumak ubu phangje aduga nupi thinba matamda so imungda changdana sumangdagi hanna yenglamdana adumak chatki ge hadi chanaki hai aroibada ngaisen konaba hiruk kwana singba lanaraga nupi mama mapa amadi nipagi mama mapaga harauna konsinaduna nungsinaba pongdoknabagi taka ama leigani asumna numittu luhongba loisile habi yabagi chanabi ama leire sigi luhongba loiba habadi sonapungda nupi mayumdada sonapungda tobagi tangkakse loire habini adudi luhongba loiraga aikoi kari amuk tawgani habi matamda nupi thinbagi tangka ama lei nupi thinbagi tangkak sida choi koi maitegi chanabida khangdraba yadraba niyom yamna leiri haitare haiba sisu kitang aina masi mayamda hamjarake ma nupi thinbase luhongba loiraga nupibu nupa mayumda thinbasineba kona chanarisi mayamna khangbire nipa mayumda thinba matamda tangai padana loina tabu yadaba polam khre dum lei haitare masini koina tangai padana khangdaba yadaba poso lambi mu oris adu bataragadi mapungoina nupi thinba matamda changdraba yadraba polam singse mapungoina khara panjarake
ihan hanno matamda aikoina kainado mamangay matamdidi dolaida hapaga puba satnarami ko adigi samuda adu sum panjarake natraga gari da hapa puraga so hinduku matamdadi aikoina posei khradi puda basu ya yade haidare hariba posei singdo neba kainado gi mamang thana pugadaba posei singdo ihan hanbada singpu amana singpu puba amana mang thadoine aduga mathangda ngarubak ngaram taret masi pandaba nga thanna hapkani aduga ngarubak amada tum haibadi tum mapakto koi meitei tum haibado ani natraga ahum natraga taret chingba hapa ngarubak ani thorina karan laktuna sena pullaga pudoine aduga cheng nga kum haibase aikoigi thanadraba haidi thanaba yadraba aduguma posa amane mathangda apok asat imungi lai lamlai gi polam sing hapa phiruk sing mathang puduna satwine hariba se nupi thinu matamda tawdraba yadraba posa ama oi hai tare adu oi bataragadi amuk aikoina makha thana yengise yengba yarisi keno haiba matamda mamangai matamda karamna satnarame ngalingai matamda yelangwai dagi hauna nupi thinbase atubak aikoigi satnabi me lerame tawdabo hariba ngalingai matamda pakang lesabi hanuba hanubi yauna yamna thinbagi satnabise lerake haibagi aduma aikoina thengnajai hai tare aduga yamna ngalingai matamdadi luhongbagi nupi thinbase samuda amadi dolaida haplaga kainasi tonghalaga thinnaramagi satnabi aduma tajai hai tare aduga samuda thinbasidi ayamba matamda laima sija ningthau masa singgi luhong matamda pangthoknai hai tare aduga dolai thinbasimadi ayambana micham phawba sinaba yabagi satnabi adum lerame hai tare adu dolai de thinbase chorakna lising amaga samapan umdra habidi 1974 budi dolai tu bu satnabi si ajana adum lerame hai tare hujiksu lei tabadi nate adum hujikti ayambana gari da tinba jeep car na to sigumna singba gari tongbugi satnabi jona don lere dolai tinbugi satnabi si leite hai tare adumukti ore haraga dolai thinbasida leikaigi mabung mokwa oiba pakhang sing na dolai reng haiduna machan oibi singbo dolai da haptuna thinbagi thabak ase makhoigi mathau oirami mamangi matamda yamna nungsina pukmen pawmen aduna mangda koigi thawbai thanduna matamdudi koi thongbai ama thalame koi halem kana leramba thanarame hetare koi maksu khara ujawe masi thanana nungsina thinbagi chanabise wari ujikti wari oina leikre hetare aduna nipa mayumdagi dolareng singda awaman oina paisa piraktoine dolai puriba mabung mawpa singduda pirakliba paisa do nga lerega numidangda nupi mayumda chak chanadoine hojiki matamdadi hariba dolai gi mohutse kedawre hai matamda jeep car sina jingdo kya da sina kre hetare matam amagi dolai puba pakhang singgi thodang hojiti leikidre nuksina basu wachel ay masina maram oraga dolai pubasina maram orakanda nungsinabagi marise adugi matik masin man mopwa oibagi nungsinabagi marise adu matik lerame adubo nungsinabagi marise watsen narakpagi lambise aduma ikoina ujaba matamda siguma dolai puba hantarakibagi se sidagi su yamna maram amu oibagi lei haidana sum thengnai hatare dolai pubu yauriba ikoina hariba pakhang singse hojiki matamda mu launari si kai hai matamda dolai pubu yauraba mi singse daw yadi haina aranu wakhanda dum khanabusu leigi maduna maram oraga amadi matamgi matung ina koina jeep car sigi gari gi chanabi se luxury room da hengalakna maram oraga maram kaya dagi adumak sigi dolai da pubugi chanabi se changchi nemtharakne haitare sida sunatana hojiki matamdadi nakana maram da masi aina sum khanjaba matamda hojiki matamdadi mobile phone amadi adi mobile phone si thorakona so maram oraga lab khraba lamse adumati yam nakongdadi yam naknaba lambi amse lei aduna maram oraga arap mafam kya da moy makai panaba adun se maram oraga arap mafam dudadi dolai pubu yadabana gari da satnabagi lambi so adum leidaba nate maram di yam leikre hatare adubo panjari bu wafam di mamangai de leram satnabi do adu kak panjabane hatare ado makata na mo ai wafam am thamjara hatare ko kugi nupina nupa mayumda konthong thongan yorok matamse tilaktoine gari na bu tilaga so dolai da bu tilaga so nupa mayum yoraga kedogani habise simu kitang thamjarake hadare nupa mayum ki konthong thongan yorok matamda teng lei amasung kabok aphaba saiduna maibul meira
ꯑꯣꯛꯇꯣꯏꯅꯤ ꯀꯩꯅꯥꯕꯨ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯩꯔꯥ ꯑꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯃꯛ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯅ ꯂꯩꯔꯛꯂꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯃꯩ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯃꯆꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯄꯥꯒꯤ ꯃꯃꯥꯅ ꯅꯧꯅ ꯂꯥꯛꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯣꯏꯔꯣꯝꯗ ꯀꯣꯟꯁꯤꯟꯕꯤꯔꯒ ꯄꯨꯁꯤꯟꯕꯤꯗꯣꯏꯅꯤ ꯂꯩꯅꯤꯊꯣꯛ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯃꯁꯨꯡ ꯄꯨꯡꯒꯥ ꯂꯩꯔꯨꯕꯨ ꯈꯨꯔꯨꯝꯍꯜꯂꯒ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯒꯅꯤ ꯅꯧꯅ ꯁꯦꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯥꯟꯊꯕꯤꯔꯒꯅꯤ ꯃꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯇꯧꯅꯔꯛꯑꯕ ꯆꯠꯅꯕꯤ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯄꯤ ꯊꯤꯜꯂꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯁꯤꯐꯥꯎ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤꯁꯤꯗ ꯃꯔꯨꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯂꯩꯔꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯒ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯗ ꯂꯩꯔꯨꯝ ꯐꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯌꯥꯝꯅ ꯂꯩ ꯂꯩꯔꯨꯝ ꯐꯤꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯩꯔꯨꯝ ꯐꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯤ ꯍꯌꯦꯡꯒꯤ 6 ꯁꯨꯕ ꯇꯥꯡꯀꯛꯇ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ 5 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯦ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁ ꯑꯗꯨꯃꯛ ꯊꯝꯕꯤꯔꯛꯄ ꯇꯉꯥꯏ ꯐꯗꯦ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩꯅ ꯉꯥꯡꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ